ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏ 𝗹𝗵𝗶 𝗴𝗯𝗏 Manipuri loan 𝗏𝗵ꯛ𝐴 ꯏꯁꯥꯒꯤ ꯁꯛꯇꯝ Manipuri loan 𝗏𝗵ꯛ𝐴 ꯏꯁꯥꯒꯤ ꯁꯛꯇꯝ Manipuri loan 𝗏𝗵ꯛ𝐴 ꯏꯁꯥꯒꯤ ꯁꯛꯇꯝ ꯀꯟꯕꯤꯌꯨ 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 Manipuri loan 𝗏𝗵ꯛ𝐴 ꯏꯁꯥꯒꯤ ꯁꯛꯇꯝ Manipur ꯂꯩꯉꯥꯛꯅ ꯃꯨꯊꯠꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ Manipuri ꯂꯩꯉꯥꯛꯅ ꯃꯨꯊꯠꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ Manipuri ꯂꯩꯉꯥꯛꯅ ꯃꯨꯊꯠꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ Manipuri ꯂꯩꯉꯥꯛꯅ ꯃꯨꯊꯠꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯂꯣꯏꯁꯪꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟ ꯀꯌꯥ ꯑꯃꯗꯤ ꯂꯣꯟ ꯍꯩꯔꯣꯏ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯂꯣꯏꯁꯪꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟ ꯀꯌꯥ ꯑꯃꯗꯤ ꯂꯣꯟ ꯍꯩꯔꯣꯏ Ngasi Imphal West District Manung Chanda Laiba ꯏꯕꯣꯇꯣꯟꯁꯤꯅ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯪ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯪ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ MSFꯀ ꯂꯣꯏꯅꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯂꯤꯕ ꯇꯦꯛꯁꯕꯨꯛ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯑꯀꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯖꯪ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ MSFꯅ ꯆꯪꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯒꯤ ꯂꯣꯟ ꯏꯌꯦꯛ ꯀꯩꯁꯣꯟꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯔꯣꯜꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯣꯟ ꯏꯁꯦ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯃꯁꯤꯕꯨ ꯊꯧꯑꯣꯏꯗꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯔꯣꯜ ꯋꯥꯏꯔꯀꯥꯟꯗ ꯇꯝꯕ ꯑꯁꯤꯅ ꯉꯁꯤ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯃꯥ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯋꯥꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ MSFꯅ ꯊꯥꯖꯩ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯅꯕ Manipuri Students Federation MSFꯅ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 12ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ 𝐴.ꯀꯦ.ꯕꯂꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈꯤꯕꯁꯨ ꯂꯩꯔꯦ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ MSFꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯗ ꯆꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤ ꯏꯃꯥ ꯂꯣꯟꯗ ꯇꯝꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯆꯪꯁꯟꯈꯤꯒꯅꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯂꯣꯟ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯁꯨꯞꯅꯝ ꯁꯥꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ namtharaga thamnambagi chatnabi adu hauzik lairiba laingak asinassu aikhoigi manipurda masi aduma namchalaga thamle haibada haimanba thokloi aduga iroinana aikhoigi NEP 2020 dasu aikhoigi mayek sengna palle madudi karino harakanda da aikhoigi tongan ba magi lamdamdugi oiba maron mayek haibadi mamalonda mahi masing tamhanabagi khudong chaba si thangangadabani hairagasu aikhoigi manipurdadi madugi khudong chaba du aikoi ngasi su thangande thabak oina paikalakbagi mamisu taba ude masi athuba matamda thabak oina mari lainaba department singna mari lainaba education sector singna yengjanbirakanda da manipurda su aikhoigi manipuri gi tongan ba group sing kanglup sing ji tanjanabagi damakta aikhoigi masa gi mamalonda mahi masing tamhanabagi khudong chaba si athuba matamda thangangadabni karigumba phangandaba taragadi human chain semduna kholau kaya lauduna changjaliba asidagi henba kaya ama khongjang kaya su changsilakpa yai haibasi mari lainaba singgi mafamda Manipuri Students Federation MSF maikaidagi thamjage maduga MSF na changsalakliba loan gi matang asida
ꯇꯧꯔꯛꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯅ ꯀooperation ꯄꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯏꯌꯦꯛꯁꯦ ꯀꯟꯖꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯩ꯫ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯁꯤꯡꯗꯗꯤ ꯇꯧꯒꯗ꯭ꯔꯥ ꯁꯤꯒꯤ? ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯇꯣꯟꯁꯅꯥ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯗ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯂꯣꯏꯁꯪꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟꯒꯩ ꯑꯃꯗꯤ ꯂꯣꯟꯍꯧꯔꯣꯟ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯂꯣꯏꯁꯪꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟꯒꯩ ꯑꯃꯗꯤ ꯂꯣꯟꯍꯧꯔꯣꯟ